Mahairoi anigi haksang fangnaba thire athubada imung manungda sinagane Kuldip. Mahesorna Kuldip unaduna irang asigi matangda wafam kaya thamkhre. Kuki Jo singna Independence Day numita paikhiba khulai sing adu asabani hairakle. RPI Athawale gi National Secretary Mahesor Thaunaujamna ngasi Manipur gi Security Advisor Kuldip Singaga unaduna irang asigi matangda Mahesor gi maikedagi wafam kaya pukhatkhre. Irang asida suda leriba kuki lalaglup singge khut chauna yauduna sugi chana kanglon sing thugai bagi matangda center da khangan khre. Su lokthokpa natraga lokthoktabagi wafam de center na warep lawrakani haina Security Advisor Kuldip na thamlakhi haina Mahesor Thaunaujamna phongdorokle. Ngasi CM Secretariat Security Advisor ga unaruraba matung paumi singa unaba mada Mahesor na hai chin kuki narco terrorist singna makhut chalaba matung tamthiba mihata hatpikraba mahiroi anigi haksang fangnaba mafam kayada thiba humbagi thabak chathare athubada haksang sing imung manunggi miyoi singda sinanaba honagi haina thajaba pirakle. Tampakta security force na akanba mawongda thiba humbagi thabak chatharaga chingda karisu tawdrabra haina miyamna khanariba sigi matangda hangba wahangda chingda su akanba mawongda thiba humbagi thabak chathaduna nongmai kaya fagat pangamle haina advisor na phongdorokhi haikhe. Makata na Mahesor na hai chin kuki sing na khundaba mafam singda thariba pope pambi sing asi lokpa hodringaida muthatkani haina chief minister na phongdokhiba leibana mateng pangbina bahaibada advisor gi maikeda gisu sungsoi soidana mateng panggani haibagi thajaba pirakhe. Moreda leiriba maitai gi yum sing excavator gari sing sizinaduna takhaina bohonrakle haiba pau phangbadage RAF ki personnel sing ngarang Moreda thajankhre. Chief minister na su thawong ase sathandana bahairakpa leire haina phongdorokhe. Loinana intelligence tagi phangba report ki matungin haukiba August 15 da Churachandpur da pangthokiba Independence Day thauramda sizinakhiba nongmai sing adu asaba nongmai ngaktani haina Security Advisor Kuldip Singana phongdorokhi haikhe. Hanagi Minister Tongbram Mangi Babu laikhidre awaba phongdokre. Tam ahumlak thanga kendra gi MLA oiduna Manipur lengaki minister phawba oirambada natana Manipur Pradesh Congress Committee gi working president oiramlaba Tongbram Mangi Babu ngasi nongalamdai pung ahum lom tabada masagi anaba mana maram oiraga laikhidre. Mahakna laikhidabada MPCC na aroi baikai khumnaba utpagi thauram ama Congress babanda pangthokre. Thauram aduda hanagi chief minister CLP gi lusingba oibo bina phongdokhibada aikhoi gi iraktagi laikhidraba Tongbram Mangi Babu asengba maraibak nungsiba yamna chamjaba misak amane. Mahakna hinglingaida party gi damak thamoi sengna thabak tawramba lusingbane. Mahakna aikhoi mayambu thadoktuna satkhrabasu mahakna pamjaramba tawge khallaga mapung pharamdaba thaudang kaya party gi lehuriba member singna thabak to onthongnaba honagani haina phongdorokhe. Thauram aduda MPCC gi president K Megachandra hanagi deputy CM Gaikhangam amade ex minister sing su saruk yakhi haire.